loinana lebi khoi punamabu tarang uksu Secretary Organization presentation of Aguigi volunteers in Boina. Malang domay sa akin ko. Manipur na iba sarang labas. Tara suba foundation te koroma sida apai koi ni palna ni khasagi base sol singani ka tara ga mangada apai sapung je kani ngasi hadak se hijiri se tara mapung phare kari gida maktano hare gadi kunai lon amadi similon nipi gi kai khumda ba pa nipi singyu iba similon da sapmana ba miyang thamina ba aduga manipur kunai si sothaba si phanana ba gida makta isang tangna ga lagana chongthomina ba haiba sigumba mayam asigi apai sidegi da kone chongthoksarak pane aduga nungsi pampale ma apan madumna ngasi phawada apai daiba pe be sukya da sangchinduna magen thadron lai ngasi mang manipur da similon da kunai lon da ama sothari ba asi puna mak ase apai nipana apai simolun se kone bida sondhara banina apai ji kedagoda gi ana apai nipan gi merbesina khana jabada apai candle making apai corona gi mamang se hi ni to gi badu su candle making se hi ni to dana hoji phawda candle se apai sabata bidana adigi swiss making to dana adi paper bag sadana adigi apai gi mushroom plantation sa to dana patana manipura nipi sing gi eba thabak suna to baya ba apai kone bida hena jakhat ba mana ba thapa thamana ba gida makta kan ba section thangda patana lai matung da su apai lepa laitana apai sangsin jakhi gani lengana ngasi apai manipuri gi sengnaba maira paibi gi wahan thokase apai ta sengna apai gi manipura election amumuk tawa matamda amumuk himari thupagumba tunghanna bangamba me hek tawe masima apai ta sengnin pana penjade maramdi apai maira paibi haiba senga leng hai matamde ima singna phangse setana adi amna asengba khongthangda pusindana maira gi amat to iba manga gum sangsimena dana iramda manipur kunai se kanana bogana bra thamoi sengna apai changsinami adubu ngasidi apai amumuk election lakpa matamda maira paibi gi himai se lekthopagum matawba se ta sengnin pana pende manipur kunai ma kan batar gadi thamoi sengna apai kathop amaga loingana kunai se kanminagadabani aduga nipi gi hak haiba sisu apai mek sekna apai kanminagadabani matam mama ngalinga hegi matamda ipai pusingna nipi haibje yamna wangba thakta pakhatpirame adubu ngasidi adugi ona taina bada nipi singje khongaung na biba ijat manghan biba aduga handhani yembi bagi pot ama khak leiba se sisu pende aduna maram orakanda apai isani isabu thapak pijadana isani isabu ijat leina mamal leina hingnana bagida makta nipi singa se thawna leina ijat leina asengba thabak tawdana apai ta sengna mara paibi haragadi phijeta sakseta wangangda sangangda discipline da masi puna maki gul oigadabani miyang bitamda bam oigadabani tungda agolai be isa isu singa se mama bi apaina kan minagadabani aduna hujik
ꯑꯩꯈꯣꯏꯒꯤ ꯅꯤꯁꯥꯁꯤ ꯃꯅꯤꯄꯨꯔꯗ ꯅꯤꯁꯥ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯉꯛꯏꯕꯁꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯅꯤꯁꯥꯁꯤꯁꯨ ꯀꯔꯝꯍꯥꯏꯅ ꯃꯨꯊꯠꯀꯗꯒꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯗ ꯍꯧꯒꯠꯂꯛꯏꯕ ꯏꯆꯥ ꯏꯁꯨꯁꯤꯡꯁꯦ ꯀꯔꯝꯅ ꯀꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯅ ꯑꯩꯈꯣꯏ ꯈꯣꯡ ꯊꯥꯡꯖꯤꯜꯂꯒ ꯊꯕꯛ ꯇꯧꯐꯝ ꯊꯣꯛꯑꯦꯅ ꯈꯟꯖꯩ꯫